Manipur Top Trending News na tungan-tungan reliable source sindagi lakot jaraga mata-matam di oiba maru oiba i-pausin patukuna khanghanjari. Ahanbada Air India crash kaidingi mamangda engine thawgi switch cut off ta thamki pilot singna kongdokibo humdwa yumpham oiduna warep lawdunu Center New Delhi July 12 sahi asigi June 23 da Ahmedabad airport agi pakhatpada kakiba Air India gi flight AI 171 adugi matangda tihumagi thabak chatharkiba adugi Dash 8 aircraft adu paikhalaba matungda engine gi thawgi control switch run da thamgadabadagi cut off position da second khara thamki haina phongdokre preliminary report adu hokiba ahin athengbada tihumagi thabak chathariba aircraft accident investigation bureau AAIB na phongdokibani report aduna makha tartuna phongdokibada kaikhraba flight adugi topic voice record record tabuda plane adu operate tokiba pilot amana atopa pilot aduda karigidamak thawi control switch cut off close thamibano hanki maduda anisiba pilot aduna mahakti thawi control switch adu makunna tenkidi haina kumlakhi hai AI 171 asi Sumit Sabewalna pilot in command oiguna amadi Cliff Kundarna co-pilot oiguna pakhatkibani report aduna makha tana phongdokibada pilot animak Ahmedabad airport thadoktingai mamangda mapung fana pothaki amasung pilot sing asigi mental health ta asoiba laikidi hari engine thawgi control switch adu second khara cut off position da laiwa matung pilot sing aduna run position da thamduna plane adugi threat river tawna honaki adu plane adu wangna pakhat hawdabna maram oiraga engine adu da nawna power piduna asoi ngam yaudana amuk hanna pakhalak nabagi matam phangba ngamkidawni haki tongan da airline pilot amadi akhang ai singa phongdokibada plane adugi thawgi control switch cut off da thamamkibadu soibadagi thamkiba oiramloi thawng asi tawge yawn tawba oigani switch adugi nagyata section thawangi dama wicket sing yaibani masina natana switch adu position hongdo khongchin tawnaba honabada pilot singna mangjana switch adu thagatuna position hongdonaba stop lock mechanism su leibani haki adubu hauji phawbagi onadi AI 171 gi engine thaw control switch adu thawaina cut off position da thamkibra na taga kamdona thawdo adu thokibano haibagi chap chaba langla langjindi khamdu kunamri AAIB na phongdokibada preliminary report asi tihumagi thabak chatharpa matung ina ahanba oina phangba data sing adugi report ni makhatana tihumagi thabak chathaba matung ina ahongba natraga ahenba data kya phangkiba yari haiki nakal amalomda AAIB gi report asina AI 171 gi pilot ani adu mala lairabra haibagi wapum yamna phongdongna khraba matung India gi civil aviation minister Ramohan Naidu na Air India gi plane kai khibagi report asi preliminary report ni haina AAIB na mayek sengna phongdokhi maramaduna miyamna amadi media na preliminary report asida yumphum oiduna karigumba makal amatagi warep logumsi asumna langla lanjing mapung fana khangdri ngaida tonga sandokuna charangna batokhan gumsi haiki Air India gi plane aduda crew tara amadi passenger 230 tonkhibada ni amakha hinghokibani makha tarpada sahi tarik ki mamanga Boeing 737 jet singi thaw control switch ta issue lei haina US ki body na section wa thamkiba laiki New Delhi July 12 aircraft accident investigation bureau AAIB gi preliminary report na Air India gi flight AI 171 kai kiba adu engine gi thaw gi control switch cut off position da matam khara thamkibadagi mathau taba threat phangba ngamdaduna kai kiba oigani haina phongdokhabasu phongdokhar matung yamna pilot sing 737 jet singi thaw gi control switch asi issue lei haina United States ki Federal Aviation Administration FAA na section wa thamki adu amuk nahawna na nishingarakre kumja 2018 da AFAA na Special Awareness Information Bulletin SEIB na issue tawduna Boeing 737 jet singi thawi control switch asi locking features this engage toina install tawki amasung masina khudong chadaba kaya mayok na halpa yai haina phongdokhibani FAA gi wahomsi supnagi advisory oina lokhibana maram oraga thawi control switch install tawriba mong asi safe oigi haina lokhidabani masina maram oraga safe oidaba condition sing asi tumthoknaba legal oiba regulation kudokhidabani hairi Boeing 737 gi thawi control switch install tawgi mong asi Ahmedabad ta kiba Air India gi flight AI 171 Boeing 787-8 jet sing adu da su chap manana palibani FAA gi advisory adu suksoi soiduna chanagadaba kanglon okidabana maram oraga FAA na recommend tawkiba inspection gi mong matawsing adu Air India na pakhat kidabani haiki thawgi switch asi plane gi engine thaw sinabagi kongjal
regulate tawriba posakni switch asi lemaida tatum leiba matamda pilot singa engine shut down tawduna sinabani masida natana switch asi nongthokta engine fail orpa matamda engine sing adu restart natraga shut down tawnabasu sinaki hawi makha takpada angakpa amoina visa expire orba Russia gi nupi ama machanpi ani ka loinana Karnataka gi surung amada lerumle Bengaluru July 12 Karnataka gi Porkaranda leiba Ramtitra Singh da leiba surung amada visa expire orba Russia nupi ama machanpi ani ga loinana angpuk sangga manaba mafam senggatuna lerumba thingnari hairi Karnataka police na petrol chatpada Russia nupi asi machanpi ani ga loinana mafam aduda lerumba thingnakibani makoina lerumliba mafam asi landslide toina thokanba amadi lamlaki sa usek kaya laibana khudong thiningai oiba mafamni haina Inspector Sridhar SR na phungdokhi nina Putani chahi nifu kobi nupi asi machanpi chahi taruk amadi chahi mari surabi ani ga loinana Goa dagi Gorkaran tamna lining gi oiba ponsi lambi thibu lakibani hairi nina Putani na phungdokhibada aina umang asigi surungda lainaba wal blokhibasi meditation amadi lining mari lainaba lambida ayat apan yaudana hingon ngamnabani haiki adubu authority singadi nupi asi wakhal laina leibra haibagi chingnaba leibagalunena machanpi ani adugi safety gi damak section thawang lokhot kai hairi Russia nupi aduda police maikai counseling piram matung makoibu umang aduda kanduna puthorlaga banki kotla khungangda leiba Swami Jogran Saraswati na chalaiba ashram amada thamkre hairi police na makhata na phungdokibada nina Kutani na maki passport amadi visa gi akupa warol phungdokpa ngamkhide adubu police na jimbadagi mahaki visa expire ore haiba khangbo ngamki mahak kumja 2017 gi April 13 expire orba business visa da India da charkibani hairi makhatar pada lengang na singda ehenba pangal hapnaba onariba haibadu Rozgar Mela na mayek singa takle PM Modi New Delhi July 12 kumja 2047 haubuda Brexit Bharat Sengkatnaba pandam thamduna lengang na onar pada na singda ehenba pangal pinaba onariba haibadu Rozgar Mela na mayek singa takle aina PM Modi na phungdoki wapum asi Rozgar Mela da ngasi PM Modi na lepak asigi na singda tongan-tonganba lenga ki department singda thabak pibagi appointment letter lising yang makle yantupagi thorumda phungdokibani PM Modi na hai India gi pangal oribasi democracy amadi demography ni ngasidi ogalakliba naha kyana India bu Brexit Bharati lambida sangsilakpada mating pangba amadi makoi oiba thaudang pangthokuna achauba contribution piba ngamle masida natana lepa asina nauna ogdorliba link system scheme haudokrabani hairi lalon itiki tension wangkhalingai gi jakta US amasung China mateng ina nabu wari sanakre Kuala Lumpur July 12 Malaysia gi konong Kuala Lumpur da chathariba Association of Southeast Asian Nation ASEAN gi sideline da US Secretary of State Marco Rubio amasung Chinese Foreign Minister Wang Yana mifum pangthokuna lepak ani gi marka lalon itiki Malaysia da chathariba numit tini gi oba regional security forum da lepak anina manada ba wakalon sing thadu maduna lalon itiki lan hanthana bagi maru oiba iram pyasu kana nenaki haiki lalon itiki lamda tension wangkhalak lingai amasung Ukraine amasung Russia gi lamda China na Russia gi mating panglingai jarak asida lepak ani gi lusingbasina Asian Regional Forum gi sideline aduda amada unaduna mifum pangthokkiba asi achauba ahungba ama laknabagi oithokpa lei mifum adu loy matung US Secretary of State Marco Rubio na phungdokkiba warol amada malimgi oina khwaidigi mapangkal kallaba lepak anina yanadaba kyabu waro silportuna losinabagi pandamda thamnari lepak anina unaduna mifum pangthokkiba adu yamna mahi yanki amadi pakhakadaba thabak thoram kyabu tukna khana nainaki hairi lepak ani gi lusingbasina pangthokkiba mifum aduda US ki President Donald Trump na China da tatuna lepak adugi President Xi Jinping ga unaduna wari watai sanabagi apamasu thamki Marco Rubio na phungdokkiba warol sing aduda tarif sing natraga Russia Ukraine gi lamda China gi firet mayek sengna phungdokkidabasu lepak ani marka wari watai sanaba amasung amaromda Russia bu mapanggal hanthanabi damak NATO na ehenba long range missile sing mathau tari US General John Rafti Brussels July 12 Russia na mapanggal kalaba khulai kya asinaduna Ukraine gi mathakta landabagi thabak letana chathakliba asida nungangba phungdokladuna US ki Major General John Rafti na North Atlantic Treaty Organization NATO amasung European lepak singna long range missile sing masing hena puthokpagi tangai phadaba leire haiki Germany da Major General John Rafti na pihiba warol amada Russia na Ukraine mathakta landaba hokiba matamdudagi Russia gi army asi nomonomogi mapangan kankhalakli haiki long range missile singna yeknabagi
ꯇꯦꯔꯤꯇꯣꯔꯤꯗ ꯌꯥꯝꯅ ꯂꯥꯏꯅ ꯌꯧꯕ ꯉꯝꯕꯗꯒꯤ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯊꯕꯛꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ꯫ ꯍꯧꯈꯤꯕ ꯊꯥꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯀ꯭ꯔꯦꯝꯂꯤꯟꯅ ꯑꯔꯦꯠ ꯑꯈꯝ ꯂꯩꯇꯅ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯑꯦꯁꯅ ꯂꯨꯆꯤꯡꯕ ꯅꯦꯇꯣꯒꯤ ꯂꯩꯄꯥꯛꯁꯤꯡꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯎꯪꯈꯠꯅꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯥꯁꯤꯟꯅꯗꯨꯅ ꯏꯪ ꯇꯞꯄꯒꯤ ꯈꯨꯌꯦꯛ ꯄꯤꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕꯗ ꯆꯥꯎꯅ ꯃꯅꯤꯡ ꯍꯜꯂꯛꯂꯤ꯫ ꯌꯨꯀ꯭ꯔꯦꯟꯗ ꯂꯦꯞꯄ ꯂꯩꯇꯅ ꯔꯁꯤꯌꯥꯅ ꯂꯥꯟꯗꯥ ꯆꯠꯊꯔꯛꯄꯗꯒꯤ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯊꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯔꯛꯄ ꯂꯦꯞꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯏꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯁꯔꯨꯛ ꯑꯃꯗ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯌꯨꯀ꯭ꯔꯦꯟꯗ ꯌꯨꯑꯦꯁꯀꯤ ꯃꯄꯥꯡꯒꯜ ꯂꯩꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯌꯥꯎꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯤꯅꯕ ꯐꯤꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯅꯦꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯦꯇ꯭ꯔꯤꯌꯣ ꯕꯦꯇꯔꯤꯁꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯌꯨꯀ꯭ꯔꯦꯟꯗ ꯊꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯌꯨꯑꯦꯁꯅ ꯃꯊꯪ ꯆꯍꯤ ꯐꯥꯎꯕꯗ ꯖꯔꯃꯅꯤꯅ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜꯁꯤꯡ ꯊꯥꯅꯕꯒꯤ ꯐꯤꯔꯦꯞ ꯂꯧꯈꯤꯕ ꯑꯗꯨ ꯔꯁꯤꯌꯥꯗ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯄꯤꯕꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯂꯧꯁꯤꯜꯂꯛꯄꯗ ꯃꯅꯤꯄꯨꯔ ꯇꯣꯞ ꯇ꯭ꯔꯦꯟꯗꯤꯡ ꯅ꯭ꯌꯨꯁꯄꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯖꯔꯤ꯫